April Marida Numit Humnigi Kongsata CM JIRIBAM da Chatkadori CM KHEMCHAND MLA KHARA loinana Lakhipuda BJP ki board khomgadori Mamang da si Minister Y KHEMCHAND JIRIBAM da chatuna Maramasung Maitei gi marakta ingta papurakna ba wari sanakraba tungda anirak suba oina tha sigi marida numit humnigi khongsata JIRIBAM da chatkadori Maki khongsada sida BJP gi MLA kharaga loinana Assam gi kasar Yoksinduna Lakhipurda BJP gi mirep Kausik Rai gi bot khongani Panbayabadi Lakhipur Assembly constituency da BJP gi mirep asiga lamba taunari ba Congress mirep adu Maitei machani mamingna M Santikumar Singh kawe Assamda Maitei amana mirep oibasu mahak khaktani hairi khongsada sigi matang da fangba pauna hai se Minister Y KHEMCHAND na haujingmaki oina di National Highway 37 da MLA mayamga loinana April Mari gi ayukta gi chatnaba thorang tauri mahakna JIRIBAM hegyobaga yaingang pokpi police outpost yengchingani Ningsing khulda leiba JIRIBAM district hospital gi phibamsu se minister na yengchingani madugi matung tarakpada se minister na lamlen khunda chatkani aduga ahing duma JIRIBAM da leiba police ki guest house natraga PWD gi guest house ta ahing duma lekani Pawasna makatana hai numit asimakta da JIRIBAM da khundariba tongan ba furup singi oiba mifamama New Alipur Naga Villas da pangtokani mifamadu da se minister Saruk Yagani mamang da unakivada Saruk Yakiba Mar Kangbu adusu se minister yawba mifamadu da Saruk Yagani Maikai adom da ing tappa puraknaba khannaba thaurangi makada community singi oiba mifamadu pangthokadabane hairi Mathangi numit April manga gayukta JIRIBAM gi Chandrapuda Interstate Truck Terminus amasung atopa project khara gi urep uyungsu Chief Minister na tamgadori Flight manung da asma attack torokpada patient ama babina specialty hospital gi doctor na kankre Tokyo New Delhi tamna pairakpa Air India gi flight amada asma attack torokpa passenger ama plane adu da tongba Dr. Loni Lina na matamsa na mijeng changhobadagi punsi kanba ngamkhre American Oncology Institute and Babina Specialty Hospital na thadorokpa chirolama na hai February 19 da Tokyo dagi New Delhi tamna pairakpa flight adu da tongba passenger ama khudong thiba mayoknare haina khangalakpadagi khudakta Dr. Loni na junior doctor amaga loinana passenger adugi punsi kanba ngamhokhibani masagi chahi 18 suraba passenger adu khangawdana ka hena kanba muongda thabak narakpaga loinana ningsa sor honba ngamdabagi awaba mayoknaki angang oiringadi hauna asma nabagi history leiba mihoi adu chahi kyamarum hidak langthak chadana leirakhibani Dr. Loni na yengsinba matamda mihoi adugi heart rate minute amada samaga humpu oibaga loinana blood pressure 90/60 oiramba thengnaki oxygen saturation level na room air gi chada marifu oiramba thengnaki asma techni haiba khanglakpaga plane manungda yawba oxygen support nebulization amadi khulai kyam khakna minute 30 gi manungda miyoi adugi punsi kanba ngamkhi flight manungda medical emergency mayoknabagi thawng asi handaki asina ahanba natte hairi Quality yaudabase supply tawbada chenabasing chairakpiyu haina desamna bosemda thomjinkhre police ka mungnakre Board of Secondary Education Manipur da affiliate tawriba school sing mahairoi singna chaliba session English ngani kuntarukta tamnaba lyric sing namnaba che amasu HSLC exam gi answer script ki quality yaudaba che supply tawbada generiba sing gi mathakta convection logodabani haina desamna changchilakkiba khongjang gi manung channa boseng gi office ta yerum langsi Sinduna protest thakre loinana bosem gi office ki gate namkhai na changna bahona bada police ka chawna mungnakre desamna lusingduna lakhiba masing yawnaba mahairoi sing aduna quality yawdaba lairik phongbada chenari basing matik cha action logodabani haina kholaw kya su lawkhi khongjang aduga mari lainana desam gi president oinam Romesh na haikibada mahairoi sing asaliba academic session lising ani kuntarukta tamgadaba lairik yawna exam thabada sijinagadaba paper sing supply Ribasi sub standard oire haina phongdokpa yauna masida chenariba singi mathakta matik chaba action lakhakadabani haina khongjang kaya changsinduna lakrabasu ngasi phawba bosem gi authority gi maikaidigi wathok asi namsinana bhonaduna lakle substandard oiba che asibu lauksilliba amasung supply tawriba mioi singi mathakta laukhatpham thokpa action laukhattana tuminna laisinuna issue asibu loisinana ba honariba si desamna yaba ngamloi
Wathok asiga mari lainana mamangda Manipurgi governor dasu ayiba cherol pisinduna chenaribasinggi mathakta matik chaba action launaba ayiba cherol pisinduna wakatpa laikhre adubu hauzik fawba positive response amata lakpa laite board ki authority amasung Manipur government na scam asida chenaribasinggi mathakta action laukhatpagi mahuta issue asi loisinba yagani haibagi thawong desamda tawbiganu chenaribasing asi chapchana chairak pidriba fawba desamgi makaidigi makhatana khongjang sangsin khigani loinana asigumba issue asi makhatana lamdam asida amuk hanna thoktunaba miyamna su desamna changsiliba khongjang asida mapung phana saruk yabiyu amasung cooperation PPU haike None district ki Guitang Khulda lamgi wahauda ki khana chaina ba thokna nongmai kapada nupi ama sokle None district ki Khopum subdivision ki manung chanba Khopum police station na konba Guitang Duithangjang Khulda sakai ani ki marakta lamgi chayet nabagi hauda khana chaina ba thokna nongmai kapa ki thaudok amada khunja nupi ama makhongda nongmai na panuna sokna manang nakpada leiba primary health center amada pokatuna laikana khre haina Thengnaba phangba paosingna hairi thaudok asiga mari lainana Khopum police station na case nama register tawkre hairi thaudok adu Khopum subdivision gi manung chanba Guitang Duithangjang Khulda haukhibani thokaba numitta thokibani hairi thaudok adu da nongmai maruna panduna soklaba nupi adugi maming Premila Kamai Riyang Maipung Chahi kuntragani pan kawi hairi mahagye thangba khubomda nongmai maru ama pali hairi hariba khul asida khana chainabagi thodok asi liangmai sagai ki marakta thokibani hariba Guitang khul asi village hena public land oina lauthokna ba honnabada majority oiriba liangmai sagai na ayet papirak padagi khana chainabagi thodok adu thokibani hairi lamgi wahau asina maram moiraga khunja sing tension wanga lainari ngai jerakta village head asina miyoi ani ga loyana khul asida hokibani thokaba numit ki numidang wairamda changlaktuna numai kaplakkibani thodok aduda khunjab dupi Premila Kaimai Riya Mai Pui asi chokibani hairi report asina makha taraduna hai numit aduda nongmai kapagi thodok aduda chenari basing adu longlai nang khuldagi Naishasin apokpa Gralin Kamai amasung apokpi district ki Bungte Chiru khuldagi arai thoitak apokpana thoitak Song Siru ani asini hairi arai thoitaki direction matungina Naila Sinna kul aduda nongmai kapkhibagi hain kapkhibani hain report asina makhatari thodok asiga mari leinana village authority na condemn tawbaga loinana mari leinaba authorities singna matik saba action sing laukhatuna mafam aduda santi oina leinaba amasung matung tabada asiguma thodok sing thokana ba honabiu haina appeal tawrakli Punjab BJP office manakta bom POKKHAIKHRE asokapan yaukidre Punjab ki BJP ki office ta lairiba Chandigarh da ngasi bom pokhaibagi thodok ama thokre adubo asokapan di yaukidre thodok asi Chandigarh gi sector 37 da leiba BJP ki office manakta lairiba parking area da thokibani haina mafam madudagi phangba pawna phongdorakle POKKHAIKHRE bom adu ka hena achauba ama oikidaba maramna manakta lairiba mafam sing aduda su akai atogi report amata phangkhide Police na mafam aduda changsinduna POKKHAIKHRE adugi asengba mari makhong thigatnaba honari battery sisinaduna pokhaihanbagi thabak adu oiramba yai haina numidang waramgi pung 5 da thokiba thodok adugi matangda phongdorakli panbayabadi mafam aduda BJP ki working president numit marini chopna lairakibani haire Lengangna petrol amasung diesel da loba tax hanthahankhibagidamag MP Sanajawbana thagatkre male pumbagi oina petrol amadi diesel gi maman hengalabasu India gi miyamdadi thau gi mamal hengalakpagi chaitheng nangandana ba lengangna matam sana fuel excise duty sing hanthakibagidamag Rajya Sabha gi MP Maharashtra Laisemba Sanajawbana Prime Minister Narendra Modi na lusingba lengak pathagat phongtokre Ngasi phamkiba parliament mifamgi 0 hour gi matamda MP Maharashtra Laisemba Sanajawbana MP Modi na lusingba maha lengak puthagatba phongdor aduna hai malengi oina thawgi mamal hengalakpagi khudongchadaba mayoknari India government ta lebagasi miyamgi khanbiduna petrol amadi diesel gi excise duty sing hantahanaba jetpa warep laukuna petrol duty the liter amada lupa 12 dagina ahumda amadi diesel gina lupa 10 dagina 0 da hantahankre
West Asia thokliba irang kangkhalaktuna hena phibam soksilakli loinana thawgi maman khanghen hengalakuna hana barrel amada lupa marfutara oirambadagi lupa chamaga kunithoi romda hengalaktuna malem pumbagi oina thaw maman hengatpagi chaitheng nangli South East Asia da leidiba lebak singda chada kunthra dagina yangkhai da hengalakli North America gi oina chawrakna chada kunthra Europe kina chada kun amadi Africa na chada yangkhai rom hengalakli aduba sigumba khudong chada ba mayongna basi India khaktani haiki Military plane kaibada Russia da punna miyoi kunmapan rom sikre Russia gi military transport ki plane ama kaibagi thaudokta punna miyoi kunmapan rom sikre hairi Russia gi news agency TASS ke report asiki matungina March kunthraga mathoi gi numidang waram pung taruk lom tarakpa matamda AN-26 haina khangnaba military plane adu Crimea da kaikibani military adu matau karamna kaikibano habigi maram auzik chapchana khangba ngamdre adu military plane kaibagi thaudok adu bu hoba miyoi singna phungdoropagi matung inna military plane adu chingjau amada thengaibadagi kaikibani hairi military plane adu gi technical gi sarukta yaraktabadagi control tawba ngamkhidabada Chingjau da thengjin khiba oirangani haina panare military plane kaibagi thaudok adugi matangda thijinabagi dama akhanaba team ama semkhre plane adu Ukraine ge attack ta kaikhibadi oiramgadaba mande haina di phungdorakli Thalebak ki numit 30 gi khongsat na sagi Artemis 2 khongsankre Thalebak ta numit 30 chaikadaba khongsat amagi damak National Aeronautic and Space Administration na sagi Artemis 2 khongsankre Kennedy Space Center dagi astronaut mariga loinana Artemis 2 khongsan kibani technical gi oiba soiba leibana matam chana khongsan bangam khidrabasu asoiba pumna makchum thoklaga tha lebak ki maramda thijilurna ba khongsat adu chakibani international team maduda yauriba sing adu di astronaut sing adu di NASA gi astronaut Reed Wiseman Victor Grover Christina Kosamasu Canadian Space Agency gi Jeremy Halsey chahi cha tangkhai amagi matungda tha lebak ki khongsat ta chakpa handakna hanbani Apollo gi khongsat adu dagi hena khumang saukhrina bahanda ki khongsat asina thalebak ki maramda kupna thijin baga loinana miyoi amadi thawai panba seng thalebak ta khundawa yagadra habigi matang da thijin gadaba khongsat ni NASA gi astronaut singna mai pangna Lokhalakpa thaurang adubu President Donald Trump na social media gi kuthang da thagat pa phungdoraki ek sa thagalakpa post ama da Trump na hai malem khakana tana thalebak amadi thawa micha ki lamda America na makhata na thijin bagi thabak paikhatuna lakhe astronaut singna handak paikhaliba thaurang asi soijana mahai yangani haibagi thajabalai Artemis 2 gi mission commander oiriba Reed Wiseman chahi yangkhai hana US Navy gi officer oirambani kumja lising ani ga mapanda NASA gi thabak thoramda yawrakkibani mamangda mahak numit 135 International Space Station da lairure haire